Rovinu lekhidabagi matana judicial inquiry sataba hauri haina drafting committee ki member MLA Biren Fongdokre. Transporters in the Tabole Kibadaki Mosagi consider sound Akaiba P. Gray. Amasung Sengmai Dam Kintarakre, Mapitel Dam Maya the Labor Kunja Singum Tatuna Cray. Mayamu Kurumzari Adam Nibibas Impact News ni Aitakilam Siam Kan and House Punza Sipawa Gimarapau, Yam the Pizari. Like Hidrabo Robin Hood Judicial Inquiry Sataba Haure, Sienaba Police Personnel Sing, suspend Taubagi Order Toklagani Haina. Drafting committee members of the Hangang Kendrick MLA and Biren Fongdokre. ILP Iho the Lake Hidraba, Sapam Robin Hood JSC Kangu Nangasi MLA and Biren Mayumda Tomden Gray. JSC Mid Kangu MLA, Memorandum of Sufficient Gray, Nasi Nungtil, JSC, Nipi Mute Amadi Mera Pibising the Kongset Amalak Abamatunda, Loang some of the Labor MLA and Biren Yumda Laktuna, Memorandum Adoption Kibane. MLA and Biren Gimaikadagi, Fongdolapada, ZSCL, PS Nangarang, Miyangi Mifamda, Laura Puwaret, Yamna Positive, Oiba, Kongtangamani. Like a Robin Hood, Judicial Inquiry Taure, Sienaba Police Personnel Sing, Suspend Taurobugumani. Judicial Inquiry Tauba, How Krabadi, Masana Sienaba Police Personnel Sing, Suspend Taubaka Manare, Order Tokadabadan Wale. Nauna Bill say draft over the Akangahi Kayagi, Moch Logani, as a Nungtil, State Minister Masamaka, Sharuk Yaduna, drafting committee Mipamama, Pangtokani Hainesu, Emily Biriana, Makatana Fongdoki. Moin Pire upon Mangadu, Karam Bakara, the Kalibo Ya, Bagi Habido. I could yaring I could loit on government giddy, I could loit on I don't know if Pumari, the Honorable Minister Gita, Manas Yarlo Pumamale, Madai the Karai Hokaribo, Shige Mother decent logani, according detailed duty after meeting. I may am do convey to Judicial inquiry, Laukokagadi, involved the river officer, Natraga personnel do should be under suspension as implied to later. Manipuri in a line permit system, Sadahalo, Lamdam Asigelo missing Kansiha Kolau, Golun and Infali, Mafam Kayada, Wakari from Satakre. Wahimam Lekai, Jiri parking the Jiri parking Dukan, Kangluki, Mui sing the Dukan, Pumba Londona, Wakari from Sataki. Rims Lambi Machinda, Rims Lambi the Rims Road, Dukan, Kanglup Amadi, Salai Taret, Apamanupi Lufka, Kusanaduna, Lambia Sida Lady Dukan, Pumatong Londona, Wakari from Sataki. Rims Geta, Diesel Autocom drivers, unanimous Rims Get, Street Banders, Pulaga Wakari from Punky, Wakari from Asigisar, Oina, ILP Kongjangda, Lake Hidraba Sapam, Robin Hood Kimafamda, Awabasu, Fongdoki. State government Ki Mayokta, Pianabu Kolau Kayasu, Lauki. Sangana Bagidaba Naidun Lerabas, my Turielgi Matak Saba, Sakmai Damas Ayukta Kai Cray. Listening to Raum Doidagi, minor irrigation department, Saba Hokiba Damasi, Salivasai Asigi, Jun Taras Haba Loiduna, Semjinba Hoki, Lupa Crore Marigal Lak Puntra, Sanga Sakiba Damasi, Asanga Sen from Dagi, Lupa Crore Ahumdi, Sengsan Taukre. Damas in a low parilising Kuntrada, Kanaba Pidibasi, quality control Taudabadagi, Kaibani, Masigidaita, She Minister Amasung, Minor Irrigation Department Bupaidiba, Parliamentary Secretary K. Mega Sandrana, Pugadabani Heidi. Siri K. Mega Sandradi, Moral Ground the Marti, Kudakta, resigned from Toy, Chief Minister Oibiriba, Sri Oibo Bigima, Gamen Pupum Toy, at the Gamasi the Sangri Pasha, Tekadar Boro, Engineer Boro, Amaboro. View Mapitel Dam Europe Padagi, Moirang Purel Itamamasung Tamukongi, Praza Sing Yum Taduk Naduna, Singkong Singyada, Ahim Yadik Nahure. Tawal Project Divisangi Engineers Sinadi, Dam Ninkhaibagi Pibam, Hauzumaki Oina Delatri, Miamna, Pakat Pidanaba, Yum the Labinaba, Amukahana, Fundorakli. Adabo, Dam Yakuba the Labor Kunja Sina, Masi Moirang Purel Amadi, Tumukong, Lamkaida, Lambi Tingduna, Lambi Dataya Maitadana, Kongjang Sangsinki. Human Rights Initiative na Sindangasi, Mapitel Dam Gi Akuba the Taba Kunja Singa, Pibam Hakten Yang Sinki. Damasi Saba Loidringaida ising Tingatlaga, Tamba Asina Maram Oiraga, engineers in the Damasi, Kaisu Tauroi, Mipaningai Oidi,
हाइरिबसी थाजब ngamdi haina GSC for Mapitel Dam downstream affected peoples ki convener takhelamam kabok leina phongdorokli dam chaba loidringagi mangoinana angawa turengi isingje moina sok tawraga thambaje moina yani haragachu akoina mipaidaba sungam ngamdi tho ammi ba potho nung lengoi leiraktre nga chak phadana hingjarambasu phangdare turengi ising phisu phijamba ba akoi phangdare hingdabadi yadabanina leijariba yumbam bagda thugaidana nung lengoi thiraga hotana sunare ahing tumda chadadana chenadana leiba habaje masi akoi aduki matik yamna ware masi sarkar na chu akoi gi wakatse tabibam thopra haje akoi hajening dam gi ising level asi hause khodong thiningai gi thak yogadaba yamna watli miyamna mi pairi ba adugumna official singna su mikup na hom singna yeng sendon leire dam yure ninkhai ga dori haidana miyamna mi paibadagi lambi thingnabagi mahuta dam gi thabak thorom paikhatpada khumang saksen mangamna ba miyamna mateng pangbiu haina thawbal project division gi executive engineer irengbam mohendrona impact tv da phongdorkli daini yengbuda masida shep site lere aiju yeng he yeng mun masu ba yeng kai to de ge hadana paki de kiramane adu samon san hochara ka yeng mu matam de masi shep lere aduna san ise yamba ibung yamba adegi naw sing mayam ahlaman punumok me pai bi do akoi dong tu me pai bi bani aina ju han me pai ji mayam me pai gunu me pai bi mota asoi baram lebe mayam de mayam sangjam mineraga kada de hapsun sige kada de hapsun sige na kutta tangjo yongpak pairaga lakpiu akoi mayam punamok pulaga soidnaba mayangi toiba thaba se mai panaba son onjam energy inline permit system sana lo haiduna thangmaiban damdai jang khulgi geta dimdai jang women society sinduna wakan from sathakre tongda saru yakhiba singna ilb sana halu haina kholau kaya lauki DM college thangmaiban ward number 9 by 18 upon Manupi Kunaina Susinduna, Manipur inline permit system Sanalu Haiduna, Kongjang Sangsen Boina, walking from Sataki, Dong the Saruyaki Basingna, ILP Sanalu Haina, Kolau Kayasu, Lauki. Manipur inline permit system Sanhanu, Yellow Missing Book Canada Sangsileva Kongjanga Sigi Sarkama Oina, Christian Lining Bo, Tazava Singna, Taibong Mapugi, Mafamda, Fartana Tauduna, Tawni Kre. Singmairong the Labour Manipur Baptist Convention Center Sarsta Love Manipur na Sinduna Pang Topa Tawni Baki Thorum Aduda Manipur Tongan Tongan Search Leaders Ngamasung Community Leaders Singna Lamdam Masida Kundamina Riba Kanglup Singna Amatuan Pun Sinduna Housing Sangsil Liba ILP Kongjang Asibo Pantung Pam Yongna Bamadi Kongjang Asigi Lamzing Maira Oriba Sapam Robin Hood Ki Tawaini English Signal Lanaba Taibang Sebi Mapuki Mafamda Tawni Ki Manipuri Lanan Palm system Sana Luhaidanga si Pasoi Fat Fodasu Miamna Himan Sen Semdana Kongjang Sangsen Ki Ngasi Upung Tarata Badwaidagi Patsoi Pat 4 Awang Kuno Amasung Salam Kaikugi Maira Paibising Pasoi Fat Foda Laiba Kaitilda Wakanim from Pamki Wakanim from Maduda Manipur in a land permit Sanahalu Amadi Mahiroi Hatpa Yaning di Haina Iba Play Sing Sijinaki Tungda Wakanim from Maduda Saru Yakiba Maira Paibisingna Lambi de Leptuna Himan Sen Semki Assam के हजाई दसु महिरोई रोबिनुट हाट पे यानिंग दे मणिपुर दा ILP सन हलु हाइदना खोंगजंग संगसन क्रे लोइनना लेखिद्रब रोबिनहुट पो इकाई खुनबु उटपो ओइना अवावसु फोंगदोख्रे Kong Mamaka Usekon Laikon Lampak Nupi Lufna, Kong Mamaka Nandimam Lekai, Laikon Lampakta, ILPS Bus Sawaladuna, Wakanim from Ki, Masegi, Wakanim from Pang to Libanupi Lup Asina, Lake Hidraba Mairoi, Sapam Robin Hukima from the Ikaikunabu Utpoina, minute to minute leftuna, Awavas Fondoki. Nupilu Basina ZC LPS na Sangsil Liba Kongjang Sing Asida, Lepalitana Saru Yakikani Amadi, Iram the Masida, Atubamatan Manipuda in a land palm system, Sana Halo, Assembly the Yellow Mi Kanana Bill passed over, Ngamdrabadi, Emily Yang Haitere, Mak from Tadok Panafari Haina, Akan Mukolaukaya, Lauki. ILP Kongjang Sawaladanga say Pumari Dagi, Nungtil Pumanga Faba. Steering by the Kongjang Sangsen Grey Transporter Organization Sing Kongjang Asina, National Highway Sing Yauna,
Manipur ki tongan torba mafam sing seliba gari amasung passenger puba gari sing khodimak service lepki Nakalamuramda lambida passenger puduna lakpa gari sing kongjang sawat pamiu singna DM College Gate second ema gate amas not AOC the thingduna makhatana salan kidre GSCLPS ki makhada RIMS Jenims amadi atopa hospital sing medical half line for ILP movement ihau asida asopa nanglaba kayada lemna layang duna mateng pangli ihau asiga mari lenana khudong thiba thaudok thokpa matamda mateng pangna bagi damakta lamdam asigi mera paibi love club organization association amasung lanai ga sangsthan loinana ihau asibu sawat piriba miyamna maphamda angama mateng pangbi haina su appeal tawrakli GSCLPS ke kongjang sawala de Manipur ILP san halu haina ngasi Thawal district ke kaksing da wakan mifam sathakre Saita Seva Samiti Film for Manipur anina kusam naduna kaksing kaithel da leiba even though nauhalai laibung da sathaki ba wakan mifam aduda Saita Seva Samiti FFM Amik Machachanu Writers Association Kaksing Bazar Business Welfare Association gi music amasung Kaksing Kaithelgi popam phami imaibel kayana saruyaki wakarin famadu loisilakpada ILP san halu haiba khongjang da lamjing maira oikraba leikidraba sapam Robin Hood ki mafamda ikai kono se utki ikai kono utki bolona Manipurda ILP san halu mairoi hatpa serak piu haiba kholau kayasu lauki Miam gi lamjing maira haina mingthol pikraba laikhadraba sapam Robin Hood ki khurai laring mam laikai da leiba yumda ngasi su Manipur gi miam na laktuna imung manung gi awabada saru yaki Manipur gi tongan ba mafam sing da leiba club organization kaya laktuna sana thangna ba masung sel ge tengbangi polam sing piki imung manung gi awabada saru yaba lakiba club organization adudi Women's Welfare Society Association tangkham maning laikai tangkham makha laikai semgatpa nupi loop Council of Teachers Association Quota Singjama Waikom Laikai Mera Paibi Amadi Club ni Haiba Club Organization Singasina Sapam Robin Hood ki yum da laktuna imungi awabada saruyaki Amadi minute amatumin leftuna Robin Hood ki mafamda ikai kunabasu utki Hauzi Oriba Zuko Masung Kozri Lamgi isu asida Mau Council Masung Angami Public Organization Anina Yanaba Purak Nanaba Chiru Union na Chiru Lamada Appeal Tawrakli Amasung Imphal Valley People Civil Society Organization Youth Club Amasung IMC Wat members Singda Mau vendors Singda Mateng Pangbiba asida Nungai Basu Fongdorakli ILP ke kongjang da sokraba masung laikhidraba Robin Hood ki imung manungda lamdam asig civil society organization maira paibi loop sing amasung laibak miyamna mateng pangba leptri kongjang asida sokpadagi hauji remsa laika natun lairiba singda wangkhai durga puja lampak maira paibi Young Voluntary Club amasung Paradise Club wangkhaina sel gi mateng pangkhre haiba club sing amasung maira paibi singna remsa soktu lairiba singda mateng pangdraba matungda lekhidraba Robin Hood ki yumda chatuna mak imung manungda su sel gi mateng pang kilunena imung manungi awabada su saruyaki Amoramda Koma Ketrulaikai Apunmanu Pilup Amasung Kwairaman Kaitiel Roadside Vendors Welfare Association Music Nasu Robin Hood Imung Manungda Selgi Mateng Pang Bagaluna Imung Manungi Awabada Su Saryabalaki Mayang Infal so Mayang Infal Bazaar Shopkeepers Union na wakan ifam sathakre wakan ifam aduna Manipur da ILP san halu mairoi hatpa police matik saba dandi PU amasung GSCLPS ke khongjang da hanbaleta na sawat kani haina Philip Lowkre Hausi matang swaida break amatang lawjage Manipur badi malinge tongan ba I pau sangalun leko break ta yamna tun hanjarake impact news po meng ta lebiko Iramda masibu masamau faba oihennabagi pandamda linkhatchakiba apunba fitness center na mangarak suba oina transformation challenge 2015 haujargani sungsoi soidana saruk yabiyu apunba fitness center gi transformation challenge 2015 Break matung da muka taram nok seri hausi makhata pa pauda nong kana subadagi Sarsampur town di isaw thokiba nomagi matung mioi saniromgi mayum makai sing ising thomjing ki bagalona mioi singado relief camp ani the tham khri haina official record amada hairi
खुगा तुरेल की इमाई खवांग वांखलपदगी ngarang district administration na red alert lauthokraba matungda ayambana turel asigi toraban paringda khundaba miusing adu athengbada saphagada mafam singda pothokibani district authorities asingna atubada mifam amasu pangthoktuna isaugi oriba phibam masi thokibagi maram amasung tungda thorakpa yaba sabsaba manaba phibam sing ngakthoknabagi matangda kumna khananena kri hairi Kundrapam Assembly Constituency ki Kundrapam Zilla Parishad ki Gram Panchayat ahumna korma mafamda sulaiba laupari samri samnga ki mathakta ising thumjin badagi amangata thokle longmi sing kok painare laupari samri samnga amasung atai amangata thokraba Gram Panchayat ahum adudi Harauru Gram Panchayat Harau Tangkham Waito namasung Kundrapam Laukondani Gram Panchayat ahum asigi manungda laiba Harauru maning laukon Konung Pat Laukon Tangkham amasung Tangjeng Pat na singba Laukon sing ayamba numit nini humni nong leptana surapadagi ising loina thumjin khre Kundrapam Assembly Constituency ki Jilla Parishad Thangjam Angobina Paumi sing da Fongdorpada ising thumjin lakpadagi Laukon sing asida Thakiba Faupami sing loina siba yabagi phimda leire Lomi sing achauba awaba mayok nabada natana mathang sahidadi seng puthopa ngamlaroi haina nungaitaba wafam kaya su thamki अखोई कोंबा मरिल असे हुजिक तुरियन हाइबगी ममिंग खक्तनी खोंबान ग समाना रे कांथो कांसिन यारे अदु लोइना नागे फुंजलक पसिना अखोई सोमदा यामना थी लाइबक थीबा ओइरिबनी अदुना अखोई सरकार की साइता अहांगना थमजनिंगबदी हंदकी असेंबली मिफम निंगथम मिफमदा फर्स्ट प्रायोरिटी ओइना खुंडापम केंद्र की मनुंग चन्ना लैरिबा कोंग तुरियन असे ahan bo oina masi tiengbada khut thahani ngasi kwakaiter sabam lekai da laiba intellisum consulting office da implement interface thabak hawdokre thab hairiba consulting organization asina thabak thiriba mioi singda kanaba pigadori masina manipur amadi manipur gi mafam da mapanda lairiba recruiter amasung employees singa pau faunaduna darkar laiba mioi sing thabak pibagi khongthang lawgadori haina sirlama da fongdorakli ILP ki kongjang da laikhidraba sapam Robin Hood ki yumda Manipur miyamna lepalaitana mateng panglakli ngasisu wangkai ning pukri mapan sakot thaurang kanglup maira paibi luf wangkai angom laikai Women's Welfare Association wangkai puja lampak singjamelai sangthem nairami Women's Welfare Association singjamelai sangthem laika youth club TM college thamai bannupi khunai kongmanadi mamlaikai nupi lup koma khetru laikai apamannupi luf khwairaman kaithel roadside street vendors welfare association laisram laikai singabam laikai laisram laikai sajo laikai yauna mafam kaya de lakpa miu singna laikhidraba Robin Hood ki yum gi awaba sar ya ki amadi angama sel gi ba mateng sing pangki ngasi laki ba miu singna laikhidraba sapam Robin Hood ki mafam da minani tu minani leftana awaba so phongdoki Amaranda Manipur Mountaineering and Trekking Association MMT Manipurna ILP system ga marilena Imphal Turel Marilda wakat khongsan ama satuna ILP gi khongjangda anoba inot ama pikre Sangmai Turel gi Maharavidagi hauduna lakpa khongsan adu Imphal Turel gi mafam kaya fauduna laklaga larimam laikai da laiba laikhidraba sapam Robin Hood ki Thongan Fawalaki Mioi Taramatuna Saba Kangbu Aduna Imphal Manung Yausilapada Hanadagi Ngaiduna Lemnaba Yamlaba Miyamna Taram Okpagalena Lamdamasida ILP system Sanhansi Haiduna Apun Makolau Kayasu Lauminaki MMT Gimio Sing Adobo Kairang Thong Salan Thong Minutong Amasung Imphal Turel Gimapamda Yamlaba Miyamna Ngaiki Amadi Makoibu Taram Oki Tung the MMT Gimio Sing Aduna Laikhidraba Sapam Robin Hood ki Yum the Sangduna Laikhidraba Lusing Maira Ashigi Yungi Musing Unaki Lunena Association Asiki Maikadagi Selgi Bamateng Su Piki MMT and Manipur Miam the Sangsiliba ILP ki Kongjangasi Mapungpana Sawatkani Amadi Association Asina Miamgi Kolau Asi Manipur gi Mapam Kayada Santona Bahonagani Haina Fongdoki अखोई लाइव पांडम जे उजिक ILP मणिपुरदा उजिक चना लोना अखोइना उजिक इम्फाल तुरिना तारिबा खुंजा पुनमक जे अखोइ जिक मेसेज पिबो इन अखोइ खोलाव जि लावरा लाक्सबनी मेमटी की साइट के हारगदे अखोइ लेरिबो खोंजंग असि मयाम पुनमक पुलब समी नरगा खोंजन जि पांडम जि फंगदिबो अखोइ गिजु पार्टिसिपेट तोइ हाबजे सिजु खंगानिंगबा अमसुंग रिवर बैंक जिदा खुंदारिबा मयाम से फोन खंगानिंग बगिने
Singamaka Apun Nupi Lamsing Loop Amazon Model Club Singamakana ILP Iho the Sokt and House Rims Hospital like a Ladiba, it's race Namasung M Anjali Chanuda, Selgeting Mang Pigre, Lunena. Iho said the Lake Hidraba Mairo Sapam Robin Hoodki Imu Manung the So Selgeting Mang Pigre. Manipuri Yalomi Kanjanaba state as the ILP system, San Hanapa Kongzang is Sorkama Oirangasi Mayang Infal Bengun, Lerek Asobada, Manipur Muslim Welfare Organization, Young Development Association of Song Konadu the Lady Bamiamna, walking from Amadi, Himan Sen Semdana, protest Ogre. ILP San Hanaba Sangsilapa Kongzangi, Tabak Torum Kodimakta, Manipur Muslim Welfare Organization, Mangzin Thana, Saruk Yagani Hairi, Lunena, Kongzangas the Lake Hidraba, Sapam Robin Hoodkima from the Su Ikai Kunaba Utki. Infal de Sagolmang Taba, Lambi Kundrapam Assembly Constituency, Sinku Mayalekai da Mui Karana, Lambi Tingzilubadagi, Mayak Saranga Tokre. Todo Singasio Puntara Taramdai Adwaida, Tokimani, Nasigi Gari, Tauriba Singna, ILP Iho, Sawapo Oina Gari, Tauba, Lepake Kongzang, Sangsen Kiba Adu, Sawaladuna, Mapamadugi Mui Karana, Lambi the Uwa, Fajinduna, Lambi Tinglubani, Lambi Tingzinba Aduna, Satuksa Sinda, Apanba, Oibadagi, Laikai Adugi, Mui Karaga. Gari Sian Balip Kani, Karigi Ban Tauribano, Lambi Tado, Hainabadagi, Mungnabadu, Tokibani. Varatia Janata Yuvamosa, Manipa Pradesna, Athoba Sing Ning Sing Thai, Sorokamoina, Tongan Bamafam Singda, Makal Matelgi, Torungalunina, Saliba Sai, Asigisu, Pangtolagani Hairi. Tauramasi the Labak Miyamadi BJP leader Masung, Satra Naharul Sing Mapung Fahan Biduna, Saru Yabinaba, Jerulamada Apil Taurkli. Akuba Marul Gidamakta, mobile number 9862021788 Pau Fabi Yaganisu Hairi. Manipurasu intensified diarrhea control fortnight ki Palan Tauram July Kuntaretagi August Nipan Faba Pangthong Nabagidamakta Siem Sabaloikre. Iramasigamari Lenangasi State Mission Director Amasung Health Director Dr. O Ibom Sana Ngasidagi Hauna ORS Amasung Zinc Tablet Sing District Amadi PHC Amasung District Hospital Sing da Yentopa Hokre. Palan Tauramasigimaru Weba Pandamdi Pok Padagina Sahi Manga Fabagi Manunda Ladiba Angang Sing Bu Diarrhea Laina Dagi. Ngakthokpa ngamnanaba hotnaba asini Manipurasu angang lak ahum phawbagi oina target thamli thakai gi palon asigi manungsanna ahan basayolda yumyumda amadi health center sing satna ORS packet lemna yanthokani masigi mathakta diarrhea naba angang thengdarabadi zinc tablet sing yanthokani anisuba sayoldana saba thapa watpa angang sing khangdoktana hospital ming sanduna layengani angang ama diarrhea na nare khanglabadi ORS amasung zinc tablet sing pijaduna kanmangamgani sada ahumdi laina asina sihalli masi matam sana yenghau rabadi irai laina kanmangamgani hainasu mahakna makhata ki Naragasu naringe manung sida angang masasi breastfeeding tauriba angang singdi breastfeeding lep tuna pitakpa yum da chane riba sinjak sing sida khara light oilaga mahi ne khara namaga samput mahi electoral powder se lere sapu chabon mahi suhing han sing ba hek phangba yaba mahi ngai hen na pitak tana machi yaw sinjak hawai carbohydrate ki saru duga sanga ba yam light oina takharaga adum lep tuna pijana singdana lambi thongji nungju thaga oibaga yam ka hena fataba khone inaccessible area khongnaga chatpa numinini ga chalaga changma leiba jaga ni na adu gi so khoina special arrangement habidi moigi district ki akhoi team che moina instruction pi re hauji ngasino bagi sana bagi pau ahum saba koizam yai masing memorial kendra wise likam knock out kang tournament ya school kendra kang khud mai pakre tournament se ngasi sana ke betara matai sub leg match amada ya school kendra kang khud na thongju kendra kang khud bibu panjal kun matai tara matai mai ti pi ki bani sahi yang khai de hompu phau bagi man ga leiba kang sandaroi singi tournament asi ibuda wangbrain khana sauba kang committee na sinduna use kon like kun gi kang sangda mamang thagi kuni pa ne sana ba ki bani thongju assembly constituency ke hanagi minister bijay koizam na mahaki apok Mapabungi Mingda, Katsabatona Minasida, Kankutara Marinasab Yari, Tasaki Kuntareta, Sanagata Bataranitu Subal Licta, Sagolmal Kendra Kankuna Sung Kundrapam Kendra Kankut Anina, Lamba, Tongnagani. Anisubastal level, Kumong Mayum, Eveton Sana Devi Memorial Shooting Competition da, Point Samagatara, Humudra Taret,
Pipside Air Rifle Championship ki 10-meter men's individual the Imphal East ki K Tiken Sarmana point Sohomoftra Mari Fangduna anover record Tamuki Bagaluna. Event Asimaktada junior men's individual the Imphal East ki Angom Langam Maitena so point Sohomoftra Tare Fangduna anover record Tambak Namkre. Youth men's individual dana Imphal West ki Y Ganasiam point Sohomga Humdra Taruk Fangduna first adug event Asimaki junior women's dana Singhai Nganbi Thaudamna first amasa youth women's dana Imphal East ki Francie Ketrimayumna first tabangam grade 25-meter point 22 standard pistol senior men's star B Sandy Kumana first aduga junior boys 25-meter point 22 sports pistol dana Jackson Longjamna point Saniga Humdoi Fangduna first takibani Manipuri Rifles Association ki miyang makada case Ibetun Sana Memorial Trust na sindana Kumalnapak shooting range na pangtok liba competition na sida nupa madin nupi suta humputa din na sabyari. Imphal East District Football Association sinduna thasi ke kontarukta ki pangtok kani haina tauramba Maharaj Kumar Ghanendra Singh Super Division Football League Tournament iram damasi ke hauze oriba thawdo watok singa sinamaram oiraga August anida ki haurakani haina association as general secretary Zerwana Kangalakli Taranipan Super Sub Junior Boys amasung Girls amadi Utramatoi Super State Men's amasung Women's Bakta Crow Championship ngasidagi Kumalampak Indo Stadium haukre Championship asig Sub Junior Boys ki final the SWCA Yanglam amasung PUCA Kairang anina lamba taunaragani ngasi sanakiba Sub Junior Boys ki ahan semi final the SWCA Yanglam na PUCB Kairang bu kunmatoi toilet amasung kunmatoi tareta maithiba pi ki bani Anisaba semi final the PUCA Kairang na PUCC Kairang bu kunmatoi Mari masukun matu tara tarita maiti bapiram laga final sangkibani Saturday bas championship bas ke junior boys amasung girls ki match sing hayeng da ki sana bahorgani all Manipur Sapak Takraw association sinduna ngasida ki hauki bas championship bas thasi ki kundar fawa satagani How's Arabada Moraba Pound Pizzari? Romirut like the Matana Zirusel inquiry over how they had a drafting committee member Emily Biren Fondo Crave. Transporters sing the Tabo Lake Kibaki Mosagi pointed the sound of Kaiba P. Gray. Amasung Sengmai Dam Kinta Gray Mapitil Damaya the Lebu Kunza sang Yum Taduna Gray. Matang Swai the Bulletin Solution Jare, Tongan ba I Paus Gidamakta Impact News Peming Tadlady.